mayambu hamuktada kali review taram dokchari ngasisu mayamgidamukta puda lakchariba movie asigi mamingna Murder Report movie si 2025 ki movie ni aduga movie sida thodo hendona saktam nangkiba singi marakta Zungsung Il Cho Yo Jiong Wang Jia achina chingmani movie sigi IMDb rating karapalabada 6.5 phangli movie sigi wari si back chenjo koba nupi amagi matangda aikoina ubu phangli nongmadi mangwada killer amana phone tawri aduga mangon harakliba se ai hana mi taramathai hale aduga nangona tanjama piri tanja asi lorduna nangna aina mathang hatkadaba mi edu kanjaba ngamna bahona jaw haibadi karigumba nangna agi interview lawba taragadi aina hatkadaba mi edu mathai bhawbade kanbigani haiduna rakhi interview du lawba tanja duda senjongna khangwa ngamli se serial killer nu ba asidi atai karam to orimdre psychiatric sama withdraw niremni aduga mahana samasastra leriba patraba misingbo thi hali wari sida kwali tu chungu matang asi karam kanda lakya haiba matamda interview lo holi besigi maram asi sunbadagi ma ke wari du cover tawna bakakta oramdre reporter asigi imung manunga amasong ma ke marup singa mari leina ba wari amsu yaramde senjuna matang sida kaisu khangjadaba misagadabu kanjaba ngamjagadra natragana mahak puso happy kidra happy matang asidani movie si wari si pare movie si wari si li bhawjaraglage aduga wari liba matamda karigumba soi ke balan ki bayaw bataragasu mayam ngapigini wari si horakpada aikoina phone da wari sanaduna lebagi khonjala si tab phangli phone paikal ba misaka si maming asana sionjo kawi aduga phone torokli ba misaka sina killer amani phone torokli ba misaka duna harakli basana mahake interview lo haiduna harake madura sionjuna nangi interview karigidamukta lawdri bano haiduna hake nangbu yamne special oiba misaklani haiduna hange madura misaka duna harakli basana aina mi drama tho hadokre haiduna harake aduga mahana makoi singadabu madau karamna hatkebno haibadagi madangatasu hairake masida mahana hairakliba mawong asi taruba matamda yamna tu chungningai oiba mawong amsuni mahana madau karamna mafam aduda mahangna mi singadabu hatke habigi mawong adu taruba matamda somnakanda sionjudi yamna kijaba haibda oirami maramdi mako khara thugaiduna hatpa aduga saru phaktatuna hatpasu yawli aduga victim amagina mahake private part phawa kaktatpa yawkhe mahake wafam adu taruba matamda mahagasi karamba makhalgi mino amasong kayam sathiba mino haibasi aikhoina tasing khangba ngamli aduga haliba sangasi karigidamukta halibano aduga harpagi maram asi karigino haibasi so matang sida aikhoina khangba ngamdri aduga mihal pasigi yinabasu amadalite madugidi matangi sendana aikhoina uba fanglibasi senju su mahake mamanaba maga gari tongduna laupagi mawong asi aikhoina uba fangli makoini sigi marakta yamna romantic oiba relation amasu leiri aduga nupa sigi maming asina Sangu kawi nongsu yamna kana chori aduga senjugi masana pmle aduga mahaki maming asina Jerin kawi aduga mahagasi middle school atami aduga mahagna mathasa lipasi atagi amatanate masana pina school sakiba matamda satin pudana tatkibagidamutani maun madaw karamna yumda halakani habisani mawana wazariba asi madura sanjuna hairakliba mahagasi middle school atamliba satra amani mahag chawli mayumda ningtina matanda halakpa ngamjagadaba angang amani mada sanjuna hairakliba rinasi matam kharagi mawandagi mahagasi hanaga manadaba behavior ama iwul uli haiduna hairakhe mahagasi mama senjugasu ningtina warisanade aduga nongmadi mahaki bag check tawruba matamda mahaki bag adugi manungda razor blade ama yawe haiduna su hairakhe mahana blade asi puduna salibasibu karigino haiduna mahasu khanja narami haiduna sanguna tamnami mada sanguna hairakliba nangina janabiduga aiga wari sanaraga amti yengi haiduna hairakhe tasina habitaragadi somnakanda senjuna khanjaribasna senku harabanu pasiga mahaki machanapiga relationship asi yamna phabana maram moriduna karigumba wari sanabutaragadi phagani haiduna khanjarami madagidi senjuna su sanguda mangwada kilaramna phone torokibagi matang adu loina tamlami aduga ma kilar aduga unagi haiduna harakhi madru sanguna haraglibasna kanagumma misakamaga nang adumaina hekta unagada mahaka unabasibuna mu kidabra haiduna hakhi mada senjuna haraglibasna ai mahaka unabasi kibudiki adubu karigumba aina fake report ama semlu bataragadi aigi thabak sebawa tatturibani haiduna harakhi aduga senjuna haraglibasna karigumba aina mahaka unadaba taragadi mahana ano victim adu hatokani haiduna hakibani aisu mi amgi thawai kanba pamdi haiduna harakhi mada sanguna haraglibasna karigumba madu oiba taragadi killer adu aina hana phagani aduga
ꯐꯦꯛꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯀꯟꯐꯥꯔꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯪꯒꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟꯖꯨꯗꯤ ꯀꯤꯂꯔ ꯑꯗꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨꯕꯨ ꯂꯧꯅꯤꯡꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯗꯨꯅ ꯃꯍꯥꯛꯄꯨ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯅꯣꯇꯤꯁ ꯊꯥꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯀꯝꯄꯅꯤꯗꯨꯗ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯕꯁꯨ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯃꯤ ꯑꯃꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯠꯇꯣꯔꯤꯕꯁꯤꯁꯨ ꯃꯤꯗꯅꯥꯏꯠ ꯃꯇꯝ ꯑꯗꯨꯗꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯏꯟꯇꯔꯚ꯭ꯌꯨꯗꯨꯕꯨ ꯂꯧꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯕꯨ ꯀꯟꯕꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯗꯨꯕꯨ ꯀꯟꯕꯤꯕꯒꯤ ꯇꯟꯖꯥ ꯑꯃꯗꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯟꯖꯨꯁꯨ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯟꯅꯤꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯟꯖꯨꯁꯨ ꯅꯨꯄꯥꯗꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯟꯖꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯂꯧꯒꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯕꯗꯒꯤ ꯁꯪꯒꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅꯤ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯇꯧꯈꯤ꯫ ꯃꯈꯣꯏꯅ ꯎꯅꯒꯗꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯁꯦꯟꯖꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯕꯨ ꯁꯦꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤ ꯌꯥꯗꯕꯗꯒꯤ ꯁꯤꯟꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯟꯖꯨꯁꯨ ꯔꯤꯁꯦꯞꯁꯅꯤꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯨꯝ ꯅꯝꯕꯔ 2107ꯒꯤ ꯀꯥꯒꯤ ꯁꯣ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯀꯤꯂꯔ ꯑꯗꯨꯅ ꯔꯨꯝ ꯑꯗꯨꯕꯨ ꯕꯨꯛ ꯇꯧꯗꯨꯅ ꯊꯝꯃꯝꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯤ ꯀꯥꯔꯗ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯤ ꯀꯥꯔꯗ ꯑꯗꯨꯒꯤ ꯀꯣꯄꯤ ꯑꯃ ꯁꯦꯝꯖꯔꯝꯃꯤ ꯗꯤꯚꯥꯏꯁ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ꯫ ꯑꯗꯨꯒ ꯔꯨꯝ ꯑꯗꯨꯒꯤ ꯀꯤ ꯀꯥꯔꯗ ꯑꯗꯨꯒꯤ ꯀꯣꯄꯤ ꯑꯗꯨ ꯂꯤꯞ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯝꯃꯝꯗꯨꯅ ꯃꯍꯥꯛ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯪꯒꯨ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯔꯗ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯀꯥꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯀꯥꯗꯨꯗ ꯆꯪꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯪꯒꯨꯁꯨ ꯃꯍꯥꯛ ꯂꯒꯦꯖ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯈꯥ ꯊꯪꯕ ꯐ꯭ꯂꯣꯔꯒꯤ 2601ꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔꯗ ꯁꯦꯟꯖꯨꯅ ꯀꯤꯂꯔ ꯑꯗꯨꯒ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯩꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯦꯟꯖꯨꯅ ꯂꯤꯞ ꯑꯗꯨꯗ ꯊꯝꯂꯝꯂꯤꯕ ꯀꯤ ꯀꯥꯔꯗ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯁꯦꯟꯖꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯗꯣꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟꯖꯨꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯗ ꯍꯤꯗꯟ ꯀꯦꯃꯦꯔꯥ ꯀꯌꯥꯃꯔꯨꯝꯁꯨ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯃꯤ꯫ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯥꯗ ꯁꯪꯒꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯃꯇꯝꯗ ꯁꯦꯟꯖꯨꯁꯤ ꯁꯦꯐ ꯑꯣꯏꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯦꯟꯖꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯗꯨ ꯐꯤꯠ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯀꯤꯂꯔ ꯑꯗꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯀꯦꯃꯦꯔꯥꯗꯨ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯤꯂꯔ ꯑꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯕꯦꯜ ꯑꯗꯨꯕꯨ ꯈꯤꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤ ꯇꯥꯏꯃꯤꯡ ꯆꯞ ꯆꯥꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯦꯟꯖꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯉꯤ꯫ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯏ꯫ ꯃꯍꯥꯛꯅꯗꯤ ꯃꯤꯁꯛ ꯑꯁꯤ ꯈꯔ ꯁꯥꯊꯤꯕ ꯃꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯅꯤꯡꯊꯤꯖꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯨꯅ ꯃꯑꯣꯡ ꯌꯥꯝꯅ ꯇꯥꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯉꯛꯇꯕ ꯉꯝꯈꯤꯗꯦ꯫ ꯀꯤꯂꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯖꯨꯅ ꯅꯪꯅꯔ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯀꯤꯂꯔ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯤꯂꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯕꯦꯚꯥꯔꯒ ꯂꯣꯏꯅꯅ ꯑꯩ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯁꯦꯟꯖꯨꯗ ꯍꯪꯂꯤꯕꯁꯤ ꯀꯥ ꯑꯁꯤ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯤꯂꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯔꯨꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯕꯨꯛ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯥ ꯑꯁꯤꯒꯤ ꯗꯤꯖꯥꯏꯅꯔ ꯑꯁꯤ ꯃꯣꯗꯔꯟ ꯗꯤꯖꯥꯏꯅꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯔꯨꯠ ꯕꯦꯛꯋꯤꯜꯗꯔ ꯀꯧꯏ꯫ ꯃꯗꯨꯒꯤꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯤꯁꯄ꯭ꯂꯦꯁꯤꯡ ꯑꯗꯨ ꯄ꯭ꯂꯦ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯥꯔꯇꯤꯁꯇꯤꯛ ꯑꯣꯏꯕ ꯑꯦꯕꯁꯇ꯭ꯔꯦꯛ ꯚꯤꯗꯤꯑꯣ ꯀꯌꯥꯃꯔꯨꯝ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯍꯥꯛꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟꯖꯨꯅ ꯁꯦꯠ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟꯖꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯦꯡꯒꯜ ꯑꯃꯗꯨꯗꯒꯤ ꯀꯤꯂꯔ ꯃꯥꯜꯂꯝꯗꯦ꯫ ꯃꯗꯨ ꯀꯤꯂꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯌꯦꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯈꯟꯖꯔꯨꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯦꯟꯖꯨꯁꯨ ꯑꯩꯅ ꯈꯜꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯃꯛꯅꯤ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯈꯤ꯫ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯃꯗꯨꯒꯤꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯍꯧꯈꯤ꯫ ꯁꯦꯟꯖꯨꯅ ꯃꯉꯣꯟꯗ ꯍꯪꯉꯛꯏ꯫ ꯃꯗ ꯁꯦꯟꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯤ ꯀꯌꯥꯃꯔꯨꯝꯗꯤ ꯍꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯝ ꯆꯥꯡꯌꯦꯡ ꯑꯃꯠꯇ ꯊꯝꯂꯝꯗꯦ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? CCTVꯅꯁꯨ ꯎꯗꯦ ꯍꯥꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯁꯦꯟꯖꯨꯅ ꯈꯟꯖꯔꯝꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨꯗꯤ ꯑꯁꯨꯝ ꯃꯍꯥꯛ ꯊꯥꯖꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤꯅ ꯃꯁꯤ ꯄ꯭ꯔꯦꯡ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯄ꯭ꯔꯨꯐ ꯎꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯈꯔ ꯌꯥꯎꯔꯝꯂꯤ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯍꯥꯛꯅ
ꯃꯤ ꯍꯥꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯍꯥꯛꯅ ꯁꯦꯟꯖꯨꯗ ꯌꯦꯡꯍꯜꯂꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟꯖꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯕ ꯃꯇꯝꯗ ꯃꯥꯏꯀ꯭ꯔꯣꯆꯤꯞ ꯑꯃ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯅꯞꯇꯨꯅ ꯃꯍꯥꯛꯁꯨ ꯀꯤꯂꯔꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯆꯪꯒꯨ ꯇꯥꯅꯕꯒꯤꯗꯃꯛꯇ ꯐꯤꯠ ꯇꯧꯔꯝꯈꯤ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯡꯒꯨꯁꯨ ꯂꯣꯏꯅ ꯇꯥꯏ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯦꯡꯒꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯏꯪꯒꯤꯠ ꯑꯃꯇꯪ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯦꯟꯖꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯍꯥꯏꯒꯠꯂꯗꯨꯅ ꯏꯪꯒꯤꯠ ꯑꯗꯨ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯡꯒꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟꯖꯨꯗꯤ ꯂꯥꯛꯂꯤꯕ ꯀꯤꯂꯔ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯤꯂꯔꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯊꯥꯖꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄ꯭ꯔꯨꯐꯁꯤꯡ ꯑꯁꯤ ꯎꯔꯕꯅꯤꯅ ꯅꯪ ꯊꯥꯖꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯦꯟꯖꯨꯁꯨ ꯊꯥꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯦꯟꯖꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯃꯈꯥ ꯆꯠꯊꯔꯁꯤ ꯑꯩ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯦꯃꯦꯔꯥꯗꯨ ꯑꯣꯟ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯁꯦꯟꯖꯨꯅ ꯅꯪꯒꯤ ꯅꯃꯤꯡ ꯅꯊꯥ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯇꯥꯛꯊꯣꯛꯄꯒꯤ ꯊꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯁꯣꯝꯗꯒꯤ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯀꯦꯃꯦꯔꯥꯗ ꯎꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯦꯟꯖꯨꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯂꯤꯕꯁꯤ ꯅꯪꯅ ꯃꯤ 11 ꯍꯥꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯃꯗꯨꯒꯤ ꯄꯥꯟꯗꯝꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯗꯣꯛꯇꯔꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯍꯥꯠꯂꯤꯕꯁꯤꯗꯤ ꯁꯣꯝꯗꯒꯤ ꯑꯅꯥ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟꯖꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯁꯦꯟꯖꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯍꯦꯔꯣꯔꯥ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕ ꯊꯣꯛꯂꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯦꯔꯣ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯈꯣꯏ ꯑꯁꯤꯗꯤ ꯁꯨꯝꯅꯇꯒꯤ ꯂꯥꯌꯦꯡ ꯄꯊꯥꯞ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯂꯥꯌꯦꯡꯕꯁꯤ ꯃꯦꯗꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯌꯦꯡꯕ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯀꯤꯂꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯥꯏꯀ꯭ꯔꯦꯇꯤꯛꯁ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯁꯃꯥꯖꯇ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤ ꯁꯦꯟꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯄꯦꯁꯦꯟꯠꯁꯤꯡ ꯑꯗꯨꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯃꯈꯣꯏꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯤꯕ꯭ꯔꯥ ꯃꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯦꯟꯖꯨꯁꯨ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯔꯞ ꯉꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯃꯍꯥꯛ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯛꯈꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄꯒꯤ ꯃꯔꯝ ꯑꯁꯤ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟꯠ ꯑꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥꯃꯔꯨꯝ ꯄꯤꯕꯒꯤꯅꯤ ꯃꯗꯨꯒꯤꯗꯤ ꯁꯦꯟꯖꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯪꯂꯛꯂꯤꯕꯁꯤ나 ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯃꯌꯥꯝꯗ ꯑꯩꯕꯨ ꯎꯠꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯩ ꯅꯉꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯀꯤꯂꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯀꯅꯥꯝꯇꯅꯗꯤ ꯇꯥꯗꯕ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯁꯤꯀ꯭ꯔꯦꯠ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯅ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯃꯗꯨ ꯁꯦꯟꯖꯨꯅꯁꯨ ꯀꯅꯥꯝꯇꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯤ ꯁꯥꯡꯒꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯥ ꯊꯪꯕ ꯔꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯀꯤꯂꯔ ꯑꯗꯨꯅ ꯁꯦꯟꯖꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯦꯟꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯅꯪꯅ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕ ꯃꯇꯝꯗ ꯑꯩ ꯈꯇꯪ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯇꯣꯞꯄ ꯀꯅꯥꯗ ꯄꯤꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯃꯗ ꯀꯤꯂꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯈꯪꯉꯤ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯤꯂꯔ ꯑꯗꯨꯅ ꯁꯦꯟꯖꯨꯕꯨ ꯆꯨꯁ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯃ ꯃꯉꯣꯟꯗ ꯄꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯁꯦꯟꯖꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯑꯍꯤꯡꯗ ꯍꯥꯠꯇꯨꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯅ ꯀꯟꯖꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯕꯒꯤꯅꯤ ꯇꯧꯕꯇꯕꯨ ꯀꯤꯂꯔ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟꯖꯨꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯀꯤꯂꯔ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯁꯣꯝꯗꯒꯤ ꯃꯍꯥꯛꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯀꯤꯂꯔ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯀꯤꯂꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯚꯤꯛꯇꯤꯝ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯉꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯒꯅꯤ ꯍꯧꯖꯤꯛ ꯍꯥꯠꯂꯨ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯍꯥꯠꯀꯅꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟꯖꯨꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯅꯪ ꯉꯁꯤ ꯅꯊꯟꯗꯅ ꯑꯣꯄꯔꯦꯠ ꯇꯧꯗꯕ꯭ꯔꯥ ꯅꯪꯒꯤ ꯃꯤꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ
ꯃꯗꯨꯒꯤ ꯁꯦꯟꯖꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯃꯈꯥ ꯆꯠꯊꯕ ꯇꯥꯈꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯤꯂꯔꯗ ꯍꯪꯂꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯤ ꯍꯥꯠꯄ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯍꯥꯠꯂꯤꯕꯗꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯈꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯈꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯆꯍꯤ 19ꯗ ꯂꯨꯍꯣꯡꯈꯤ ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯉꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯄꯥꯔꯀꯤꯡ ꯂꯣꯠꯇ ꯃꯊꯟꯗꯅ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯒꯥꯔꯤꯗꯨꯅ ꯅꯝꯊꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯅ ꯔꯦꯞ ꯇꯧꯕꯤꯈꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤꯗꯨꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯄꯨꯔꯥ ꯇ꯭ꯔꯣꯃꯥ ꯅꯥꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯥ ꯐꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯗꯦꯂꯤꯚꯔꯤ ꯇꯧꯔꯦ ꯗꯦꯂꯤꯚꯔꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯩꯖꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯠ ꯑꯁꯤ ꯃꯍꯥꯛꯄꯨ ꯔꯦꯞ ꯇꯧꯕꯤꯈꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯒ ꯃꯥꯟꯅꯩ ꯑꯗꯨꯒ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯔꯦꯄꯤꯁ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯁꯨ ꯇꯦꯟꯁꯟ ꯅꯥꯕꯅ ꯍꯦꯟꯃꯟꯂꯗꯨꯅ ꯇ꯭ꯔꯣꯃꯥ ꯅꯥꯕꯅ ꯍꯦꯟꯃꯟꯂꯗꯨꯅ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨꯕꯨ ꯄꯝꯈꯠꯂꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯈꯤ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯤꯄꯣꯔꯇꯔ ꯁꯦꯟꯖꯨꯅ ꯐꯔꯦ ꯅꯪꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯁꯤ ꯅꯪꯒꯤ ꯋꯥꯔꯤꯔꯥ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯅ ꯋꯥꯔꯤꯁꯤ ꯀꯣꯏꯊꯣꯛꯇꯨꯅ ꯅꯉꯣꯟꯗ ꯂꯤꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯍꯦꯛꯇ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛꯁ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯗꯤꯂꯨꯖꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯛꯆꯔꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯨꯞꯅꯇꯒꯤ ꯆꯍꯤ 4 ꯈꯛꯇꯪ ꯖꯦꯜꯗ ꯊꯝꯃꯤ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯃꯦꯟꯇꯦꯜ ꯄꯦꯁꯦꯟꯠꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯨꯏꯅ ꯖꯦꯜꯗ ꯊꯝꯈꯤꯗꯕꯅꯤ ꯀꯣꯔꯠ ꯔꯨꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯁ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯆꯥꯛꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯟꯖꯔꯤꯕꯁꯤꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯑꯩ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯒꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯁꯥꯎꯕꯅ ꯍꯦꯟꯃꯟꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯔꯤꯁꯔꯆ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤ ꯃꯁꯥ ꯐꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯤꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯇꯣꯔꯆꯔ ꯀꯝꯗꯧꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥꯃꯔꯨꯝꯁꯨ ꯄꯥꯈꯤ ꯃꯤ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯦꯟꯗꯨꯅ ꯋꯥꯍꯜꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯄꯥꯈꯤ ꯃꯍꯥꯛꯁꯨ ꯆꯍꯤ 4 ꯑꯗꯨ ꯖꯦꯜ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯂꯛꯄ ꯉꯥꯏꯈꯤ ꯑꯗꯨꯒ ꯖꯦꯜ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯔꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯐꯕꯅ ꯃꯍꯥꯛ ꯖꯦꯜ ꯃꯅꯨꯡꯗ ꯃꯩ ꯆꯤꯡꯗꯨꯅ ꯁꯤꯈꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯍꯥꯠꯇ꯭ꯔꯤꯕꯅꯤ ꯃꯍꯥꯛꯅ ꯁꯤꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯁꯤꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯍꯤ 4 ꯑꯗꯨ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯗꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯆꯥꯛꯄꯅ ꯂꯣꯏꯈꯤ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯖꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯗꯤꯄ꯭ꯔꯦꯁꯟꯗ ꯆꯠꯈꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥꯃꯔꯨꯝ ꯆꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯍꯥꯡꯈꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯦꯁꯦꯟ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒ ꯄꯦꯁꯦꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯒꯥꯔꯤꯅ ꯊꯣꯝꯗꯠꯈꯤꯕꯅꯤ ꯑꯗꯨꯒ ꯒꯥꯔꯤꯅ ꯊꯣꯝꯗꯠꯄꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯨꯞꯅꯇꯒꯤ ꯆꯍꯤ 9ꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯣꯃꯥꯗ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯄꯦꯁꯦꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯂꯝꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯅ ꯎꯕ ꯐꯪꯈꯤ ꯃꯍꯥꯛꯁꯨ ꯌꯨ ꯐꯨꯟ ꯉꯥꯎꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯒ ꯅꯥꯇꯩ ꯆꯥꯗꯕ ꯃꯔꯤ ꯊꯝꯂꯗꯨꯅ ꯃꯍꯥꯛ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯊꯣꯛꯂꯛꯈꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯄꯦꯁꯦꯟ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯈꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯄ ꯄꯥꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯣꯝꯗꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯖꯦꯜꯗ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ
ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤꯁꯤ ꯀꯝꯗꯧꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯕꯨ ꯍꯥꯠꯄ ꯉꯝꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯃꯟ ꯐꯅꯌꯥꯝ ꯈꯨꯝꯅꯤꯡꯕ ꯇꯥꯔꯒꯁꯨ ꯃꯆꯥꯒꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯐꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯀꯤꯂꯔ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯂꯔꯗꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯑꯅꯥꯕꯗꯨꯕꯨ ꯂꯥꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯃꯟ ꯈꯨꯝꯅꯤꯡꯂꯤꯕ ꯃꯤ ꯑꯗꯨ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯅꯥꯕꯁꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯑꯗꯨꯒ ꯑꯩ ꯍꯥꯠꯂꯣꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯂꯤꯕꯅꯤꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯅꯨꯄꯤꯕꯨ ꯒꯥꯔꯤ ꯊꯣꯝꯗꯠꯂꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯋꯥꯟꯊꯍꯜꯂꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯆꯦꯔꯪꯇꯅ ꯀꯨꯞꯁꯟꯗꯨꯅ ꯊꯝꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯎꯅ ꯄꯥꯡ ꯇꯤꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯚꯤꯛꯇꯤꯝ ꯑꯗꯨꯕꯨ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯐꯖꯅ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯦꯟꯖꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯪꯂꯛꯂꯤꯕꯁꯤꯅ ꯅꯪꯅ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯕꯗꯨꯕꯨ ꯄꯦꯁꯦꯟ ꯑꯗꯨꯅ ꯃꯁꯥꯅ ꯌꯥꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯨ ꯌꯥꯔꯝꯗꯦ, ꯃꯍꯥꯛ ꯈꯔ ꯄꯦꯅꯤꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯑꯌꯥꯕ ꯄꯤꯔꯛꯈꯤ꯫ ꯀꯤꯂꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯃꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯋꯥꯕ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯃꯨꯠꯊꯠꯄ ꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯤ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯑꯁꯨꯝ ꯃꯈꯥ ꯆꯠꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯤꯂꯔꯅ ꯁꯦꯟꯖꯨꯗ ꯍꯪꯂꯛꯂꯤꯕꯁꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯗꯨꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ꯭ꯔꯥ? ꯃꯗꯨꯒꯤꯗꯤ ꯁꯦꯟꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯪꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯃꯤ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯤꯂꯔ ꯑꯗꯨꯅ ꯁꯦꯟꯖꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯃꯤꯠꯇ ꯗꯥꯏꯔꯦꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟꯖꯨꯁꯨ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁꯣꯏꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯄꯥꯈꯠꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯁꯦꯟꯖꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯜꯁ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯃꯥꯏꯗ ꯄꯥꯈꯠꯄꯒꯤ ꯃꯃꯤ ꯇꯥꯏ, ꯍꯨꯃꯥꯡ ꯇꯥꯏ, ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯄꯜꯁ ꯑꯁꯤꯁꯨ 30% ꯋꯥꯡꯈꯠꯂꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅꯗꯤ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤ ꯑꯣꯏꯗꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯁꯦꯟꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯌꯥꯔꯒꯦ꯫ ꯃꯌꯦꯛꯀꯤꯗꯤ ꯌꯦꯡꯉꯨ, ꯖꯔꯅꯦꯂꯤꯖꯝ ꯍꯥꯏꯕꯁꯤ ꯈꯔꯁꯨ ꯐꯔꯛ ꯇꯥꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯅꯤ꯫ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯕꯦꯜ ꯈꯤꯡꯉꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯔꯨꯝ ꯁꯔꯚꯤꯁ ꯀꯧꯈꯤꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯁꯦꯟꯖꯨꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯔꯨꯝ ꯁꯔꯚꯤꯁ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯑꯦꯇꯦꯟ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯁꯤ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯇꯧꯔꯤ, ꯃꯗꯨꯒꯤ ꯔꯤꯖꯜ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏꯅ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯔꯨꯝ ꯁꯔꯚꯤꯁ ꯄꯤꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯊꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯨꯝ ꯁꯔꯚꯤꯁ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯤꯞ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯒꯠꯂꯗꯨꯅ ꯗꯕꯜ ꯇꯤꯞ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯤꯒꯦ ꯇꯧꯕꯗꯨ ꯊꯛ ꯂꯥꯎꯅ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯅꯁꯥꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯟꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯔꯨꯝ ꯁꯔꯚꯤꯁꯀꯤ ꯃꯇꯥꯡꯒꯤ ꯊꯕꯛ ꯍꯦꯛ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯆꯦꯜꯂꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅ ꯃꯁꯨꯝꯅ ꯇꯧꯕꯒꯤ ꯃꯔꯝ ꯑꯁꯤ ꯇꯤꯞ ꯐꯪꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯃꯗꯨꯒꯤꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯔꯨꯝ ꯁꯔꯚꯤꯁ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯤꯡ ꯀꯧꯔꯛꯈꯤ꯫ ꯀꯤꯂꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯨꯝ ꯁꯔꯚꯤꯁ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯉꯛꯂꯤꯕꯁꯤ꯫ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯏꯟꯖꯦꯛꯁꯟ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯔꯨꯝ ꯁꯔꯚꯤꯁ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯗ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯞꯁꯤꯜꯂꯝꯃꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯄꯣꯏꯖꯟꯅꯤ꯫ ꯄꯣꯏꯖꯟ ꯑꯗꯨ ꯍꯦꯛ ꯀꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ
room service lalliba nupa macha adu mafam aduda tingthoktuna khaptuna leikhi amasung I tarakhi madu udu uraba matamda somnakanda senju di ngakpana kham thengre mahaki mit mangda killer aduna mi mahatpagi mongadu uraba matamda mahakti yamna ngakre killer aduna hatkaturiba mi esidi holen ahingdani aduga mana mafam sida mi hatpa haruklebasi kamdoribano haidna mahakti ngakhi madu udu uraba matamda somnakanda Sangusu yamna ngakpa amasung kiba phawkre madudagidi senjuna killer aduna hanglibasi nangna mahapo halibase kariginu haidna ngakhi madura killer aduna hailibasina masigi nupa masasina nupi masa amagi MMS seasoner duna mangonda hek blackmail tawbani aduga MMS asi mahana recording tawkhibani mahana nupi dubu rape tawkhiba matamada mahana recording tawduna hek nupi duda thajaladuna blackmail tawi aduga mahana nupi dudagi paisa asi hek lawbani aduga masona mahana toroglibasi sahi hom phare aduga masigi nupa asi hatagtagi nupi dugi engagement tawgani na tawribatu kaikre Madigi senjuna hailibasina nangmu ngasi ahing mi hatkani haibadani haiduna hangpa matamda madura doctor aduna hailibasina hoi chumi ai horen ahingsu mi ama hatkani wafum se haidura mahak room service ki nupa masadra porakpa sang thangna basingadu chadur liramni somna kandana senju su mahak mi ma maktada live oina mi hatpagi mongadu urba matamda hojik mahak phibam yamna chadaba yamna kiba haibtu wekre madigi room service boy adu mahak Siram Davida Cup Chondra living in Mongado, Uruba Matamda, Senju Yamaki, Amazon Mal, Doctor to Hiraki, Mother Doctor to Hiralibasina, Nana Hose, Matasa the Ribasi, Sigadaba Missing Matasa Gadabanate, Nana Matasa Gadabasina, Hingliba, Sigadrova Midu Matasa Gadabani, the same Habitat Mahana, Room Service Key in Palmasadabo, Yamna, Awa Vajang, Mapira than a Halibani. Madagadi, interview to continue to Madamaduda. Senjuna doctor aduna hanglibasi nangna nangi ahanba victim adubu hatkhaba matungda kari tawi atopa patient sing adudi matau karamna thi haduna happa matamda madu doctor aduna haraglibasina ai mafam masir leiriba center kyamaramda chali haibidi counseling center kyamaramda chali mafam aduda mahak patient kyamarumga unarami patient sing adugi thengnariba makhoi problem sing adugi matangda nainaraba matungda aina matau karamna makhoi bu treat tawgani haiduna Aisu research camera tawi masida mi halpasu yauribani masina haribasina di patient isam chamba haibdi counseling khara tawroga solve tawba yawa kangu singadudi adumak counseling tawroga solve tawre aduga counseling tawroga solve tawba yadaba haibdi khara problem achawba kangu singadudi makhoi gi damakta mahakase killer oina su thabak tawi aduga makhoida thengakhiba makhoi bu problem pirib mi singadubu mahana hali Madigi senjuna hanglibasina nangna tawriba thabak singadu uruba matamda nangi patient singadudi hainadaba uncomfortable oiba amasung guilty oiba wakalon chenbra ahanwadadi mi singasi makoisu gyan tadabanina makoisu hainadaba uncomfortable oiba sik phalami aduga kona makoisu adumak gyan tare makoigidi tholiba thawdogasi anongbusu oiribanina makoidasu yamna hainadaba khara disturbing oiba su oiri Ado karigumba makoina masi yamna hainadaba taragadi makoigibu aina amuhanna hypnotherapy sizinaduna makoiba umglayengi mana maake patient singaduda hypnosis sizinaduna makoibu layengi aduga makoigi punsido amu normal tahalei aduga makoibu wankiba mi singadu dandi phangwa matamda makoisu nongaiba phungjai mada senjuna muhalaglibasana pharine adu taragadi nangna nangi patient singadu madaw karamna hypnotize tawribano haidana hakki Madura doctor amana koina ma putoraki koina du ungaladuna mahana mi singadu hypnotize tawbi haiduna harakki madigi tholiba thawluk singadu somnakanda sangusu uradana mahakna senju da baw piraki ai mafam madura yamna thuna lalage aduga nang ready de le mu haiduna harakki madu osona mahsu nongmai paiduna killer na leriba kaadu laki adubu killer na leriba kaadu ki card adudi sizina bayakide tasina haba taragadi senju na ki card adu Kopi ma semnaduna thanglamba taragasu ki kaladu sijinaba yakide masi karigino habsi mayamna makadabla khambirakani thong hangma yadrabadina senju su upali dabnina mahak makadhangba floor trokum tharaktuna mahaki kaadu phamladuna makoinina sanariba wari davada khi madigi killardana makadaduna haraglibase mathangi patient asina angang masamani aduga mangonda otpi banaibi tawribasisu angang amanani haiduna rakhi aduga tholiba thawdok sing asisu
ꯈꯝꯕꯟ ꯆꯥꯎꯕ ꯖꯦꯂꯁꯤ ꯀꯥꯕꯗꯒꯤꯅꯤ ꯑꯗꯨꯒ ꯀꯤꯂꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯉꯥꯡ ꯑꯃꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯠ ꯅꯩꯕ ꯇꯧꯔꯤꯕ ꯕꯨꯂꯤ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯗꯨꯗ ꯁꯦꯟꯖꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯁꯨꯞꯅꯇꯒꯤ ꯐꯣꯜ ꯑꯃ ꯇꯧꯔꯗꯨꯅ ꯃꯍꯥꯛꯄꯨ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯊꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯍꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯒꯅꯤ ꯃꯗꯨ ꯁꯦꯟꯖꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ victim ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯦꯖꯔ ꯕ꯭ꯂꯦꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯂꯦꯟꯈꯤꯕꯅꯤ victim ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯑꯃꯅꯤ ꯔꯦꯖꯔ ꯕ꯭ꯂꯦꯗ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟꯖꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯕꯦꯒꯇ ꯔꯦꯖꯔ ꯕ꯭ꯂꯦꯗ ꯊꯦꯡꯅꯕꯗꯨ ꯃꯍꯥꯛ ꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯕꯨꯂꯤ ꯇꯧꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯐꯣꯟ ꯇꯧꯒꯦ ꯇꯧꯏ ꯃꯗꯨꯗ ꯁꯦꯟꯖꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯈꯝꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯇꯧ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯦꯟꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯨꯂꯤ ꯇꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯕꯨꯂꯤ ꯇꯧꯔꯤꯕ ꯑꯃꯁꯨꯡ victim ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ नुबा मचा ngakतनी नुबी मचा नत्ती डॉक्टर दुगी वफम अदु तारबा मतमदा सोम नाकंदा सेंजू सोर चनिंग तानो हंजरमी मदिगि किलर दना माके मचा नपी गी मरमदा हंके मचा नपी गी मरमदा हंपा मतमदा सेंजू करिंता हायु हायु याखिदे अदुबो डॉक्टर अदुना माके कोइन अदुबु उंगलदुना सोम नाकंदा सेंजू बु हिप्नोटाइज तौकी अदुगा माना खंगनिंगनिबो वहंगसिंग अदु लोइना हंके हिप्नोटाइज तरबा मतंगदा सेंजूना डॉक्टर अदुला लोइना हाइदोरगले अदुगा माना हाइरगलिबसि था तरुग मुखी ममांदगी आइगी चानुपीसी एंगोंदा निंगथीना वरी साद्रे मागसे एंगोंदा करिगुममा लोटपा माली अदुगा मागसे मपागा लेमिनबा पांबा माली तसेंगना हाइबा तारगदि सेंजू अमसंग माकी नुपासे खाइनदुन लेरे मदिगदि मागना मकाता अदुना हाइरगलिबसि माके मचानुपीसी हौजे माके मपादौन तौसलगले अदुगा मागसे कनामतगी दमत खंदे मसागी दमत खले यामना सेल्फिश ओइबेगा वखल चेले मदिगदि डॉक्टर अदुना सेंजूदा हंगलिबसि नंग नंगी नचानुपीसिबु नुसिदबरा हाइदुना हंके मद सेंजूसु खुमम खंगदना मंगदुना लेरमे मदिगदि डॉक्टर अदुना अमुका नंगी नचानुपीसिबु साउनिंगबा फावब्रा तुगुचबा फावब्रा डू यू हेट योर डॉटर सोम नाकंदा तौरिबु मोंग अदु उरुबा मतमदा संगुसु याना पकटबा हाइबदा ओइख्रे मरमदि डॉक्टर अदुना महाबु हिप्नोटाइज तौदुना देखख्रबने अदुगा मखोइगी असेंगमसिंग असि लोइना हाइदोखिदोरबरा हाइदुना महा पाखलमे मदिगदि सेंजूसु महाके मचानुपीना अंगांग ओइरिगै मतमदा नोफेट तौबगी सक्तम अदु उबा फंगखि मदौदु उरुबा मतमदा महा हिप्नोसिस अदुदगी थोलखि मदिगदि सांगुना सेंजूदा हरलिबसना नंगोना पिखिबा स्टन गन ओइरिबा कोलम अदु पायदुना किलर अदुदा अटैक तौरसो हाइदुना हरखि असुम तौदुना सेंजूसु महाना कोलम अदु पायदुना किलर अदुगी मनाक्ता चंगै मदिगदि सेंजूना किलर अदुदा हरलिबसना नंगना हाइकदुरिबा मीदो कनानो हाइबसि हाना हायो मदु नतबा तारगदि आई इंटरव्यू सी लेबलनी तौरुरो हाइदुना हरखि मदिगदि किलर अदुना हरलिबसना नंगना महापु कन्नबो होनरिबसि करिगिनो अदुसु असुक यामना ngaingam singam मद सेंजूना हरलिबसना नंगसी यामना साथिपा मिसगमनि मरमदुना यामना थुना मिसगदु कनानो हायो हाइदुना हरखि मदिगदि सोमना कंदना संगुना संजुदा स्टन अदु सिजनदुना मंगोन अटैक तौ हाइदुना हरखि अदुगा महा कादुना चंगागे हाइदुना हरमे तौबदबु सोमना कंदा सेंजूनदि victim अदुबु कनबा पामली मरमदुना महा स्टन अदु सिजनबा ngamkhide मदिगदि किलर ओरिबा डॉक्टर अदुना हरगलिबसना नंग नेंगथीना फमु अदुगा नंगना हंगलिबा खंगनिबा वहंग अदुगी पावम अदु आई पीगे हाइदुना हरखि मदिगदि डॉक्टर अदुना हरगलिबसना victim अदुगी मरमदा हाइबसिदि जर्नलिस्ट नंगोदा हरगा करी कानगदि पुलिस कुंभमदा हाइबना फरोइद्रा हाइदुना हरखि मसिगी मतंग असिदा महाना मखोइना प्लान तौदुना लेरिबा हाइबदि सेंजू अमसुंग सांगुना मवांगदा मफम अदुदा कैमरा फिट तौखिबा माके मनाकोंगदा माइक्रोफोन हाबलिबा अमसुंग सांगुना मखादा लेरदुना मापु मोनिटर तौबगी मतंग असि लोइना खंगदुना लेरमले अदुगा सांगु हरिबा नुपासे पुलिसने हाइबसिसु महाना खंगदुना लेरमले मफम अदु तारबा मतमदा सोमनाकंदा सेंजूदि यामना ngakpa हाइबदा ओइख्रे मदिगदि किलर अदुना हाइरगलिबसना मफम असिदा नंगा इगा वरि सानरिबसि प्राइवेट ने हाइबदाय कनामता तादि हाइबदायने मिस बेक संजू हाइदुना हरखि मदिगदि माना मखादा लेरिबा सांगुदा फोन तौरखि
phone adu tolokpa matamda sangusu phone adu pakalami aduga phone adu cut tokhi phone adu hepakatpa matam aduda sangu ka aduda device ama activate tokhi aduga device adu dagi wanthanaba gas khara thulakhi device adu dagi tholakliba manam adu namlubadagi sangusu mafam aduda wanthaduna takhi somna kandana sanjusu pakatpuna hemaladuna mahana kolomadu putholaduna doctor adu san tonglo khonarami adu doctor adu na helplibasi aikoi secretic sekhoidi khara reflexing asi active boy karigumba patient na aikoi detect torokpa taragadi haiduna aikoisu same saduna adumak lei haiduna rakhi aduga sanjuna siznariba istan adu mahana oina siznraduna sanjubu mafam aduda wanthalami madagidi sanjusu nga ke matungda gyan tare मान ज्ञान तरक्पा मतमदा कादुगी कलर अदु रेड ओइना थममी अदुगा असोम नाकंदा संगुपुसु मफम मदुदा पुनसिंदुना फाजिंदुना थमलमनी मदगिदी सांजुनसु डॉक्टर अदुदा ngaपिना बुइदंग थारके मवातके मतमदा महान ओइदबा ngankhre हाइदुना हरे मदुदा डॉक्टर अदुना मु हारक्लिबसना मापुसु ngaपिउ हाइदुना हरके अइनसु नंगोदा करिगुंबा ओइदबा अमा ngankhre हाइदुना हरे अदुगा सेंजुना करी ओइदबनो हाइदुना फुमतमदा डॉक्टर अदुना हारक्लिबसना ngasi lauriba interview se aigi interview nate nangi interview ni haiduna doctor aduna sanju da harake wafam wadu taruba matamda somnakanda sanju di ngakuna kamteng ba habdu oikre aduga killer aduna sanju ga direct unaladuna karigumba wafam khara taseng na khangbak pam khebagi damukta mahapu mafam adura kokhibani mafam basida mahana loina plan tokhibani aduga sanguna mafam adura jangpa yadabagi haibdi ki karadu yakidabai maram ase मवातकी मतमदा महान मफम मदुदा वेटर अमबु हाटखेबदो वेटर अदुना हे ब्लैकमेल तौरिबा मिसकसी अतै कनामतो ओरमद्रे होटल अदुगी सिक्युरिटी गी हेड अदु ओइदुनद्रेमले हाइब्रिड नुपी अदुबनी अदुगा डॉक्टर अदुना नुपी अदुगी मटेंग पांगलबनीना नुपी दुना सु डॉक्टर अदुगी मटेंग पांगबोइना महान सिक्युरिटी कार्ड अदुगी एक्सेस सिंग अदु लोइन चेंज तौखिबनी मदगिदी डॉक्टर अदुना सेंजु धारगलिबसे अइना नंगु मफम मसिदा पुदुन लाकपुगी मरमसे नंगोंदा हर्ट तौगे अशोक पंथोनगे हाइदुना पोरखेबनति नंग रिलैक्स तौ हाइदुना माके पुल्लिबसिंग अदुबु लोइना थादोकपिरमी मदगिदी डॉक्टर अदुना मखोइनी वारी सनरप मदमदुदा महाना सेंजुदा हंगलिबसे माकी पर्सनल लाइफ के मतंग हंगे नंगी पर्सनल लाइफ दा प्रॉब्लम थोलिबसे करिनो हाइदुना महाना सेंजुदा हंखे अदुगा नंगना करी असोइबा थबक तौखि हाइदुना हरखे मदुदा सोमना कंदा संजुसु मफम मसिरा पोरक्लिबसे sanjuna mamang thaki matamda phataba thabak ama tawrubra haiduna khanbagi damakta puraklebin haiduna sanju su khanjarami aidi phataba thabak amta tawkheba leite haiduna sanjun harakhe madigi somna kanduna sangu su mak masa mathandana pullibatu digi nathornaba punajaba matambaduda somna kanda doctor duna sangobo camera dudagi yengduna liramli aduga karigumba nangna nathornaba honaba taragadi sanjubu aina hatokuni haiduna harakhe madu usuna sangu gi video do Bek Sanju da su yangalami mawon nangna natai chadaba kari thabak toru haiduna Sanju da hangakhe madrigi di Sanju chu ngakang khalaba matungda madigi di Sanju na aibu mafam asida porokle base Elsion group ke matang adudra haiduna harakhe madura doctor aduna Elsion group aba phare madigi matang karino kamai to hairu haiduna hangakhe mada Sanju na harakli basina sahi ama muke mamangda minchok kobana pamna Sanju da contact torokhe अदुगा मेसो खरेबना पासे फाइनेंस टीम गी हेड ओरमे मानो सेंजुबु उनसे हाइदुना कांटेक्ट तौरखिबनी मानो रिक्वेस्ट तौरदुना मफम अमदा मकोइनि उनरमे मंगोना इंफॉर्मेशन अम लेरमी खरा मनुंग ओइबा इंफॉर्मेशन नि करिगुंबा मसिकी इंफॉर्मेशन से एक्सपोज तौबा तारगदे कंपनी दुबु थिंजन मंगमदुरिबनि हाइदुना हरके मानरे सही तरह मुके ममांगदा ड्रग अमा पुथोरको मतमदुदा ड्रग अदु साबा मतमदा toxic materials sing ado torel amuda loina haidarami aduga masi toribasisu criminal organization amagi makhada toriba thabang ngaktani makoina masi asomasam tawduna lakpana ana aye kayamunum suthoли aduga mi kyamarumgi mathwai phawba mangmu yawkrabani aduga masibu cover up tawna bidamukta criminal sing aduna politician kyamarumda paisa pijarami aduga masigi wafam sing asi karigumba public na khangkheba taragadi makwai phumang mangduribani Matulu somna kanda minsok su khanglabani na mahak wakal yam nungairamdi mahak su gil amagalwina na hinjaba habidu orimi mahana masigi matangda hanati khangrabani adubu
ꯃꯥꯁꯤ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯍꯥꯏꯗꯣꯛꯄ ꯀꯤꯔꯗꯨꯅ ꯍꯥꯏꯗꯣꯛꯈꯤꯗꯕ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯦꯟꯖꯨꯗ ꯑꯦꯛꯁꯄꯣꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯏꯚꯤꯗꯦꯟꯁ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯕ ꯂꯦꯖꯔ ꯑꯃꯁꯨ ꯈꯨꯠꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯁꯦꯟꯖꯨꯅ ꯏꯚꯤꯗꯦꯟꯁ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯕ ꯂꯦꯖꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯀꯅꯥ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯇꯧꯏꯒꯨꯝꯁꯨꯡ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯈꯥꯏꯔꯗꯨꯅ ꯂꯦꯖꯔ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯤꯟꯁꯣꯛꯁꯨ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯇꯠꯂꯝꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯍꯤꯠ ꯑꯦꯟ ꯔꯟ ꯀꯦꯁꯇ ꯁꯤꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯁꯦꯟꯖꯨꯒꯤ ꯀꯝꯄꯅꯤꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁꯦꯟꯖꯨꯗ ꯕꯗꯅꯥꯝ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯦꯟꯖꯨꯒ ꯑꯦꯜꯆꯦꯟ ꯒ꯭ꯔꯨꯞꯀ ꯃꯥꯟꯅꯔꯗꯨꯅ ꯂꯦꯖꯔ ꯑꯗꯨꯕꯨ ꯍꯨꯔꯥꯟꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯕꯗꯅꯥꯝ ꯁꯤꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯇꯠꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅꯗꯤ ꯃꯗꯨꯗ ꯀꯔꯤꯝꯇ ꯇꯧꯈꯤꯗꯦ ꯃꯍꯥꯛꯅꯗꯤ ꯂꯦꯖꯔ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯁꯨ ꯂꯩꯈꯤꯗꯦ ꯃꯗ ꯀꯤꯂꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕꯁꯤ ꯅꯪ 100% ꯁꯤꯌꯣꯔ ꯑꯣꯏꯔꯕ꯭ꯔꯥ ꯅꯪꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯗ ꯇꯧꯈꯤꯗꯕ꯭ꯔꯥ ꯃꯗꯨꯗ ꯁꯦꯟꯖꯨꯅꯁꯨ ꯑꯩ 100% ꯁꯤꯌꯣꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯅꯪ ꯅꯆꯥꯅꯨꯄꯤ ꯄꯟꯗꯨꯅ ꯋꯥꯁꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯦꯟꯖꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯤꯂꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯤꯂꯔ ꯑꯗꯨꯁꯨ ꯁꯦꯟꯖꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯊꯥꯖꯔꯝꯃꯤ ꯃꯔꯝꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡ ꯊꯛꯈꯤ ꯃꯇꯝꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯟꯖꯨꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯥꯖꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯑꯁꯤ ꯅꯪꯕు ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟꯖꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅ ꯃꯇꯧ ꯀꯔꯝꯅ ꯄꯦꯁꯦꯟ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯛꯆꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯁꯟꯖꯨꯗ ꯍꯪꯂꯛꯂꯤꯕꯁꯤ ꯁꯪꯒꯨꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯟꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒ ꯃꯃꯥꯡ ꯊꯛꯇꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯝꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯩꯒ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯃꯔꯤ ꯑꯃꯁꯨ ꯂꯩꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯟꯖꯨꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯀꯤꯂꯔ ꯑꯗꯨꯅ ꯍꯥꯏꯔꯛꯇꯣꯔꯤ ꯃꯗꯨꯒꯤꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯁꯟꯖꯨꯕꯨ ꯁꯪꯒꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯁꯟꯖꯨꯗ ꯌꯦꯡꯍꯜꯂꯝꯃꯤ ꯃꯍꯥꯛꯅꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯤ ꯑꯣꯏꯔꯤꯕꯤ ꯁꯟꯖꯨ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯁꯦꯟꯖꯨ ꯁꯤꯒꯦꯔꯥ ꯁꯤꯔꯣꯏꯔꯥ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤꯅꯤ ꯁꯪꯒꯨꯒꯤ ꯃꯅꯥꯀꯣꯡꯗ ꯌꯥꯎꯔꯤꯕ ꯍꯦꯗꯐꯣꯟ ꯑꯗꯨꯒ ꯁꯟꯖꯨꯒꯤ ꯃꯅꯥꯀꯣꯡꯗ ꯌꯥꯎꯔꯤꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨꯒ ꯀꯅꯦꯛꯇꯦꯠ ꯑꯣꯏꯅꯕꯅꯤꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯁꯟꯖꯨꯒꯤ ꯃꯅꯥꯀꯣꯡꯗ ꯍꯥꯏꯔꯗꯨꯅ ꯁꯪꯒꯨꯗ ꯇꯥꯍꯟꯈꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯉꯛꯄ ꯇ꯭ꯋꯤꯁ ꯑꯗꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯤꯂꯔ ꯑꯗꯨꯅ ꯁꯟꯖꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯏꯃꯨꯡꯗꯒꯤ ꯂꯦꯖꯔ ꯍꯨꯔꯥꯟꯈꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇꯅ ꯅꯠꯇꯦ ꯁꯪꯒꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯏꯃꯨꯡꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡ ꯀꯗꯥꯏꯗ ꯊꯝꯃꯤ ꯑꯃꯁꯨꯡ ꯅꯪꯒ ꯃꯤꯟꯁꯣꯛꯀ ꯎꯅꯈꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯪꯒꯨ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯈꯪꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯟꯖꯨꯗ ꯍꯪꯉꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤ ꯊꯦꯡꯅ ꯍꯜꯂꯛꯏ ꯍꯥꯏꯕꯁꯤ ꯁꯪꯒꯨ ꯅꯠꯇꯅ ꯀꯅꯥ ꯈꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯟꯖꯨꯗꯤ ꯁꯪꯒꯨꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤꯅ ꯊꯥꯖꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯁꯟꯖꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯀꯤꯂꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯪꯒꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯀꯔꯞ ꯑꯣꯏꯔꯕ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯦꯄꯦꯕꯜ ꯑꯣꯏꯕ ꯍꯣꯃꯤꯁꯥꯏꯗꯀꯤ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯗꯤꯇꯦꯛꯇꯤꯚ ꯑꯃꯅꯤ ꯃꯍꯥꯛꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯥꯇꯩ ꯆꯥꯗꯕ ꯀꯦꯁ ꯑꯃꯗ ꯇ꯭ꯔꯦꯞ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯡ ꯑꯃ ꯊꯥꯈꯤ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯒꯥꯔꯤ ꯊꯣꯝꯖꯤꯟꯅꯍꯜꯂꯝꯃꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯪꯒꯨꯁꯨ ꯉꯥꯎꯔꯗꯨꯅ ꯃꯈꯣꯏꯅꯤ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯈꯤ ꯃꯔꯤ ꯂꯩꯅꯔꯛꯄꯗꯒꯤꯗꯤ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯃꯈꯣꯏꯅꯤ ꯅꯣꯡꯃꯗꯤ ꯍꯣꯇꯦꯜ ꯑꯃꯗ ꯃꯈꯣꯏ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅꯔꯝꯃꯤ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯒ ꯀꯌꯥꯃꯔꯨꯝꯁꯨ ꯃꯈꯣꯏꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯁꯤꯖꯤꯟꯅꯕꯒꯤ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨꯅ ꯁꯪꯒꯨ ꯑꯃꯁꯨꯡ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯪꯒꯨꯕꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯨꯍꯜꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯁꯟꯖꯨꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯂꯦꯖꯔ ꯑꯗꯨꯕꯨꯁꯨ ꯍꯨꯔꯥꯜꯍꯟꯈꯤ ꯁꯟꯖꯨꯁꯨ ꯆꯤꯞ ꯗꯤꯇꯦꯛꯇꯤꯚ ꯑꯣꯏꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ
officer aduna hairappa matamda mahaksu adumak inba tawki officer adusu minister kya murunga loina criminal sing aduga mai leinaba misak warami karigumba ledger adu sangjuki memdagi pudu lakpa taragadi nangbo promotion pigani haiduna mahakki commissioner aduna hairakkhibani madu usuna mahaksu numidang aduda sangjuki memda lakduna ledger adu huranki aduga mafam aduda mi atopana changamduna posai huranba manabidamakta mafam adura leiba posai sing adu loina chakaihanki aduga mana mafam adura lakduna posai huranba matam aduda sanjugi machanupi jirinda mahakbu ukhi matodu sanguna uraba matamda mahaksu yana pakatki amasung mamada wafamsing asi haidanabaidamakta mahakna jirinbu yamna tukucheba maungda mafam adumaktada angang masa adubu rape tawbirami wafam adutaraba matamda somnakanda sanjudi ngakpana khamtengre amasung mahak wakal yamna nungaikide mahakti thamoi pungkai kaiba haibido oikhi mahakki mamanaba mahakki nusinaba nupamakna asumna tarongmani haibsi mahak thazakide sanjudi tholiba thawdo sida mahakti sungta thajadaba haibido oikhi aduga doctor aduna makata aduna hailaklibasi aina hotel asi khanmagi maramdi mafam asida lairiba mising asi aiga namna loina khangnai madigidi killer aduna karigumba nangna aina hariba wafam asida thajadaba taragadi fare phone asi lawlo aduga nangi nachanu pidura phone tawraga wafam sing asi jumbra lanbra hangu haiduna hairakhi madigidi mahaksu mathangla ado putholaduna machanu pidura phone tawkhi machanu pina phone pakali phone pakalpa matamda mahaksu ahambatari machanu pida kamdawi haiduna hangi maduda mahaksu pakana leibigi mongadu uruba matamda machanu pina imanam kedawre haiduna hangi madura mahaksu machanu pidada ikai kaina ive manam kedawai yokki hangi wafamar tarba matamda yerinna mamada imanam doctor uncle duga leminari bra haiduna hangi wafamar tarba matamda somnakanda senju sukyan loina tare masina tali wasinadi kedarasi secretics waripnina maake machanu pisi maake malak chaladuna layangami habsima mahana khamangam khre aduga maake machanu pigi bekta reserve play jaromi habduna kedar adutagi loropani habsimadi mahana tasing khamangam le yerinsu mangona thokiba tawdok singasi mamada di haningmani adubu mamada hijabangam kidabani maake nusinaba nupadamona maake machanu pida asuk tuguchaba thabagasi torongani habse khalba matamda mahak tu chungki mahak thamoi pungai kai ki mahak kari togodamno khangtre hauji sandusu sangubo haningba ma phaloklabani maramdi mahakki machanu pida thokiba thodogaduna mahak lamun khumningakhi doctor aduna mangonda layengwase hawrasira haiduna harakhi adubu sanjuna amutadi sanguga mahak vichanaraduna mangonda wahangsing asi amuta hangki haiduna harakhi madigidi somnakanda sangusu mahak pulibasing adu masa mathandana yopi yamna thadaladuna loina lokhoktuna liramle aduga mafam maduda sanju changakuna nangna aigi chanu pida nattaba thabak chathabra haiduna hangki mada sanguna haralibasna kaino nang nangani dabo ai madumna tawkhibaliti nang hojing mafam ase laklibasi doctor aduna nangbo hypnotize tawduna tharkhibani haiduna rakhi maduda sanju namu haraklibasna ai isana piga wari sandarabani haiduna hare maduda sanguna haraklibasna mahakti phone da phawba hypnotize tawbangami haiduna aikoida harakhibadidi haiduna mahan sanju dharami sanju di somna kana pakaladuna sanguna porakhiba nongmayedo killer adudagi puriduna lakhi amsung nongmayedo sanguda namdar leremni madurigidi nandusu wakal harap khalami aduga machanupi ngangliba wangang adu tarbu matamda machanupi se hypnotize tawba natte habisi ma khangkhi madigidi sanguna sanjudaki mahakki nongmayedo mulami amasung nongmayedo muladuna mahana sanjubu taptana putharami sanjubu mahana makhona kautatuna purami tasena habitaragadi mahana sanjubu nusibalekide sunmatagi mahakki physical pleasure adubu pambagidamukta sanjuga loinaba oirami mafam madura doctor adu lakhi doctor adu lakpa matanda mahana doctor aduda nomaina namdra leramle killer adunadi mafam aduda sanjubu phubiganu haidana khamba lakpani Kaligumba nangna mafam asira changpa taragadi ai nangbo nomaina kapsatuna hatkani haiduna sanguna doctor adu harakhi sanguna mangonda nomai namduna leiba taragasu somnakanda doctor adunadi mahakki mamangda lepa matamda akiba amata phawkhide tawbudabu sanguna nomaido kaplakpa matamdadi nomai aduda maru amata yaramdre madigidi sanjusu mahakki phurikhaudagi injection ama puthoroktuna sangugi makongda injection adu kapsalami injection aduna he kapsalapa matungda
미코바두다 상고 마파마드라 렉타라키 마테기디 독터드수 산주기 만학달라이 아두가 낭 마파마스르기 잘로야레 마카다 바타박생가들이 아이나 떠오르게 하드나 산주부 마파마드르기 타독히 썸나간다 산주디 마토와 얌나 작제바 하비도 웨키 마하나 가이동이데수 마하게 마사누피나 와칼 농아이트리바 암송 망오다 와리사나다부기 마름다 아무다 함키다바 암송 마사누피기 아와부두부 강키다부기 다무다 마하게 얌나 벤저럭다바 하비도 웨키 아두가 마두기 마탁다 마하나 마하게 마사누피시부 셀피스 오이 하이드나 파와 하이키바니 아두부 마사누피기 동안부 와리 마딜리람리 마두기디 마탕기신나 에코이나 우버팡리바시 독터라두나 상고부 마팜마마다 분두나 탈람니 마음 마팜 마드라기 랭부 파부 ngamde 마두기 마탁다 마하기 마치나두다 슈퍼글루 납살라두나 와앙앙바 파바 ngam할람데 넌너 캉드리바 차이나세 예린나 캉케바 차이나두기 더블 타임스네 하이두나 마하나 상고기 프라이빗 파트다보 깍바 호키 마우스 우파이레트나 와나 라우바 파부 ngamdana 캉제두나 마팜 마두목다다 시키 마두기디 마탕기신나 에코이나 우버팡리바시 아우제 예린수 독터라두기 만학달라키 아마송 독터라두기 마밍가시 에코이나 마탕가시라 캉망가미 마키 마밍가시나 연후가위 아두가 연후나 망원다 테라피 비레두나 마키 마망탁다 토케바 트라우마두부 카운루바 호나라미 마두기디 예린나 망원다 하락리바시나 노파두 아이기 망다 아무하나 라케드라 아이보 기겐케드라 하이드라 하라키 마두라 독터라두나 아무하나 라라루 하이드라 하라키 마두기 독터라두나 예린다 마키 마마두부 고로 하이드라 하라키 asomtoduna mamadasu doctor dugi manakta changai madura doctor aduna nangbusu treatment toboma darkar orekani haidun hairaki haibdi mamang thakta thokiba thokdogadu mahakidi trauma amaga chamana krabani mahaki machan pigi awabadu mahana khambangam kidabadu mahakidi pendaba ningamakta haibdu weremi asomtoduna masi aige landini aina phangam tokuni haiduna laying laru haiduna mahana doctor du hairami aduga police officer oriba sonju si mangkre haiduna TV gi news camera dala ke aduga mahake gari do ising tawthabadi yaukre haiduna so phongkhe madudagi di somna kanda senjunna doctor du hangli basi nang kalimta awaba wakal khandabra nangina kuta taikhiba email singadudi kopangam gudra haiduna hangkhe wafamadu tarba matamda doctor su harap khalami madug matungda mama du samachan pidu puraduna mafam madri chatke madagidi doctor su mahaki makudatu yingladuna mahak su kanjarami mahak se mihat pamani aduga mahaki assistant anduda layangba mi amta laktrabra chatpa yarabra haiduna hangke madura leitri haiduna hari adubu amta ngai biko patient ama leiri haiduna harake patient se angangni aduga angang se child welfare center dagini aduga angang se da yamna abuse tobiri haiduna harake madigri doctor dusu appointment adu lauki aduga angang adu layinge haiduna khalakhe masina talibasi mahak makata na phatab mi sing asi hatkini habisi ekhoina matang asida khangmangamli matawasumna movie solution ki movie si yorisi karigumba phajaba taragadi mayamna like comment share tobiramu phajadra su tobiramu thakachari